ngasi ayuk phongkiba tongan Manipuri siphongsingdagi amasung thokiba thawdok wathokсingdagi maruoibi I pausing khongasaraga Manipur top channel gi maikaidigi myamda thamjagi ahanbara sanalaibaki pauksida phongkiba maruoiba paukhra wakai suba mark T Haokip ngasi Delhi dagi Imphal puraklaba yai mark thamang Haokip phakiba yaningdabasingna irang horakre Furup masil gi marakta irang thuan bayaba furup kanglup khaiba wapam kaya marum phongdu I haibigidamang Manipur police na Delhi dagi phagatkiba Dr. Mark Thamang Haokip thadokadabani mark pu phaba yaningde haiduna Susampur miyamna irang horakre nungna thomba masum tear gas ka par police amasum misam taruklom asu apanangkre maraksida Dr. Haokip pu Imphal purakna bigidama transit remand lok pikre Susampur dagi phangba pauna hai Dr. Mark T Haokip fu police na phajin ki badu yaningde mark pu condition yauduna thadokadabani haina demand tawraduna ngasi ayuk pung 10 rom tapa matamda Susampur peace ground dagi miyam gi oiba khongsat ama Susampur public ground tamna lakhi haunaruba tawduna matam amatada haurakhiba miyam aduna aikoi asuma royal pami mark T Haokip fab yaningde mark T Haokip fu thadokadabani haina khulaw lauduna satkiba khongsat aduna tuibong da leiba kuki inpi Susampur gi complex manakta police na thatpaga loinana mafam adudigi hankinaba khanganki masing yamlaba miyam aduna mafam adu thado o haiba yadana police ke matam sangna muknaduna leiraba matungda ayuk pung 12 makhai khara helakpada adu waide miyam adubu tan khaina ba police na tear gas cell singa masu mob bomb sing kapki maduda khongjang changchin bada yawo mi ahumlom asu apanaki mafam aduda leiramba miyamna police tamna atar akham leitana nungna thomjinduna landaraki miyamna nung tharakpa aduda police ki miyoi sing tear gas kamna senaraki loinana police tamna nungna tharaga tanaraki miyam aduna nungna thabra Manipur police ki miyoi ahumsu asu apanangki hairi tungda miyam aduna tidim lambigi tuibong lighthouse mamang salbung kholiens yauna mafam kya lambi sing thingduna mi chathok chasin tahon khidre ngasigi irang aduna maram oiraga tuibong area da leiba dukan sing thonglona ki hairi amaramda Delhi dagi phakiba Dr. Mark T Haokip fu Imphal purakna bagidama ngasi transit remand pikre mark hayeng natragana irai namita Imphal purakla yai mark pu Imphal West District Police ki team amana Imphal purakna ba sem sakre ngasi numidang phawbada di mark Imphal pu thurakna ba ticket kakpagi paw phangdri hairi amaramda International Human Rights Association Manipur chapter gi president Dr. Mark Thamang Haokip pu phajin ki ba du yaningda ba phongdokladuna Kangpokpi town miyamna khongjang changsinkre Kangpokpi district ki brigadier Thomas ground da masing yamlaba miyam tholaktuna Dr. Mark T Haokip pu khudakta condition yauduna thadoknaba demand tawraduna khongjang changsinki khongjang changchiliba miyam aduna Dr. Mark Haokip thadokadabani haiba khulaw lawki loinana justice for the mark we fight for justice not unlawful arrest haibana singba waising iba predcasting paki marasida brigadiers Thomas ground amasum masiga akoibada irang tholakpa yabagi phibam leibadagi SP gi report matungina ADM Kangpokpina CRPC gi section 194 gi makhara athingba thamki athingba duna maramoiraga additional SP LO Kangpokpi Tholu Rocky additional SP Ops Kangpokpi Abdul Kalam amasum DSP Ganom Sarpramena Saimang Khongsai yawba police team amana pamdaba thodok thondanaba honabaga loinana khongjang changsilibasinggi maraktagi lusingba khra khangalaga DC Kangpokpi kuthangna governor memorandum ama pisinki Committee on Protection of Tribal Rights Manipur gi mingda pisinkiba memorandum aduda Mark Haokip phakibagi matangna wapam kya phongdorapaga loinana mark khudakta thadokpiyo haina panki sirol aduda palliba atai wapamdi Manipur state langakna Dr. Mark Haokip phabagi matangda Indian Penal Code ki section 153 clause A bu lana sijinare langakna Mitai centric oiba mawongda changsinba loinana kuki singi mayokta asan mirai naiba mawong adu Dr. Mark Haokip phaba sida uba phangi International Human Rights Association Youth Wing gi member Lalboy Haokip na hai Dr. Mark Thamang Haokip phabagi matangda BJP gi lusingba singna miyeng sangbiduna mark pu condition yauduna thadokhanbiu feminist environ gi lusing makhara ekoi sepoidre amasum center gi lusingba singna hiramasigi matangna miyeng sangbiu haiki asigumba yaningdaba phongdokpagi khongjang amasu Kangpokpi district ki singdai area da sathaduna Mark Haokip pu condition yauduna thadokpina ba taksinki haidi haina pawsna phongdorakli atopa pawmadana Abdullah Misi gi miyam horakre general strike kokre Yaripok sangam daba makhalikai digi Indian Army da
ꯃꯦꯅꯔꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯕꯗꯨꯜꯂꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯇꯨꯔꯦꯜꯗ ꯂꯪꯊꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯋꯥꯀꯠ ꯈꯣꯡꯆꯠ ꯆꯠꯄꯗ ꯄꯨꯂꯤꯁꯀ ꯃꯨꯛꯅꯈ꯭ꯔꯦ꯫ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ JAC against the brutal killing of Korimayums Abdullahna ꯁꯤꯟꯗꯨꯅ ꯉꯁꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯇꯝꯅ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯌꯥꯔꯤꯄꯣꯛ ꯑꯥꯖꯥꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯊꯠꯈꯤ꯫ ꯃꯤꯅꯤꯠ ꯀꯨꯟꯂꯣꯝ ꯄꯨꯂꯤꯁꯀ ꯃꯨꯛꯅꯔꯕ ꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯕꯦꯔꯤꯀꯦꯗꯁꯤꯡ ꯅꯝꯈꯥꯏꯔꯒ ꯆꯠꯈꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯐꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯌꯥꯔꯤꯄꯣꯛ ꯕꯖꯥꯔꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯁꯨ ꯊꯤꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯀꯌꯥꯃꯔꯨꯝꯅ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯃꯈꯣꯏꯕꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ꯫ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯋꯥꯏꯊꯧ ꯌꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯊꯠꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯑꯊꯤꯡꯕꯗꯨ ꯊꯥꯑꯣꯏꯗꯅ ꯅꯝꯈꯥꯏꯗꯨꯅ ꯂꯤꯂꯣꯡ ꯃꯥꯏꯀꯩ ꯇꯝꯂꯛꯄꯗ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈ꯭ꯔꯕ ꯇꯨꯡꯗ JACꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯃꯀꯛꯃꯌꯨꯝ ꯔꯦꯍꯜꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ JACꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯗꯤꯃꯥꯟ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ꯫ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯗꯤ ꯄꯨꯂꯤꯁꯀꯤ ꯃꯊꯛꯇ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ, ꯊꯥ ꯑꯁꯤꯒꯤ 24ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4 ꯐꯥꯎꯕꯗ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕ, ꯃꯔꯤꯛ ꯁꯨꯝꯕ ꯑꯃꯁꯨꯡ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕ, ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖ ꯁꯤꯠ ꯐ꯭ꯂꯦꯝ ꯇꯧꯕꯅꯆꯤꯡꯕ ꯗꯤꯃꯥꯟꯁꯤꯡ ꯌꯥꯎꯔꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯂꯤꯁꯀꯤ ꯑꯍꯣꯕ ꯀꯌꯥꯃꯔꯨꯝ ꯎꯕꯗꯒꯤ ꯑꯊꯨꯕꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯍꯟꯅꯕ ꯋꯥꯈꯜꯂꯣꯟꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯣꯡꯆꯠ ꯑꯗꯨ ꯄꯨꯂꯤꯁꯅ ꯊꯤꯡꯈꯤ꯫ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ 28ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ 28ꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ CSOꯁꯤꯡ, ꯅꯨꯄꯤ ꯂꯨꯞꯁꯤꯡ, ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯕꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯄꯤꯌꯨ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯃꯩ ꯏꯁꯤꯡ, ꯑꯅꯥ ꯂꯥꯏꯌꯦꯡ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯅꯨꯄꯤ 2 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯒꯠꯄ ꯂꯩꯈ꯭ꯔꯦ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯔꯒ ꯂꯩꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜꯂꯥꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯤ ꯍꯥꯠꯅꯅꯕꯒꯤ ꯂꯟꯊꯣꯡ ꯁꯤꯟꯕꯗ ꯌꯥꯎꯕꯤꯅꯤ ꯍꯥꯏꯕ, ꯃꯁꯤ ꯃꯇꯩ ꯑꯃꯁꯨꯡ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯅꯕ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ 3 ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯃꯤꯜꯛ ꯌꯨꯅꯤꯌꯟꯁꯀꯤ MDꯒꯤ ꯑꯣꯐꯤꯁ ꯊꯣꯡ ꯂꯣꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯀ ꯃꯨꯛꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯜꯛ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯣꯑꯣꯄꯔꯦꯇꯤꯕ ꯁꯣꯁꯥꯏꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯤꯜꯛ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯣꯑꯣꯄꯔꯦꯇꯤꯕ ꯌꯨꯅꯤꯌꯟꯁ ꯂꯤꯃꯤꯇꯦꯗ, ꯃꯅꯤꯄꯨꯔ ꯃꯤꯜꯛ ꯌꯨꯅꯤꯌꯟꯁ ꯄꯣꯔꯣꯝꯄꯥꯠꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯒꯤ ꯀꯥ ꯁꯣ ꯂꯣꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯀ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯃꯨꯛꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯜꯛ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯣꯑꯣꯄꯔꯦꯇꯤꯕ ꯌꯨꯅꯤꯌꯟꯁ ꯂꯤꯃꯤꯇꯦꯗ ꯄꯣꯔꯣꯝꯄꯥꯠꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯤꯕ, ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯚꯦꯇꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯁꯔꯚꯤꯁꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ NG ꯏꯕꯣꯇꯣꯝꯕꯤꯅ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯃꯤꯜꯛ ꯌꯨꯅꯤꯌꯟꯁꯀꯤ ꯑꯣꯐꯤꯁꯇ ꯍꯧꯈꯤꯕ ꯆꯍꯤ 4 ꯍꯦꯟꯕꯒꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯇ ꯂꯥꯛꯂꯒ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯉꯁꯤ ꯁꯣꯁꯥꯏꯇꯤ ꯀꯌꯥꯅ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯣꯐꯤꯁ ꯀꯥ ꯁꯣ ꯂꯣꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯊꯤꯡꯕꯗꯒꯤ ꯃꯨꯛꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ngasi nungthul Manipur Milk Producer Cooperative Unions Limited ki Chairman CIS Ramananda Board of Director amasung Farmer Cooperative Society Limited singdueba sangongi matana khananainabagi thoram ama pangthokhi khananainabagi mifam adu loiraba matungna Milk Unions ki makhada leiriba san loiraba Cooperative Society kayana puthongliba sangom sing asi lawbada piriba mamal hengat hananabagi matangda kupna khanaki hauzik sangi machinja amasung hidak langthak singi mamal wangkhathibana lawbi singdagi unions na lawriba sangongi mamal asiga sanaba wali asiguma khudong sadaba kya asi tananaba Manipur Mills Unions ki managing director ga unanaba honabada awaba mayonaki sanglaba sai kya asi managing director na nongmata ningthina office ta laktuna maki office ka ra phamlaga thap tawba thengnadi unions asi mapu pandabagi phibam lakle haiduna society singi pifam thokpa sangongi mamal matam sana pithoktabana singba kaya mayunari haina mifam aduda yawkiba singna phungdoknaki mifam adu loiraba matungna society gi members singna unions ki managing director gi office ka so lonsinana ba honaringaida Porampat police station gi timam laktuna so lonsinana ba tawribadu thingki khongjang aduda saruk yakhiba Mills Cooperative Society ki members singi mihut sinduna nasauda leiba IBR Mills Cooperative Society ki secretary Nomaitem Danabin hai sango mamal hengat pinabigi matang managing director unana ba honaduna laki adubu unaba phangdana lairi
Managing Director asi hauzik veterinary department ki director gi thausu pubana office ki thabak sinbana maram oiraga members sing unana ba hona ba phangde masina society singi thabak thoram singda sauna akaiba o helakhi haiki lakliba me kuntra phau ki manungda mills unions ki mekedi society singi members singna taliba sangom lobada hana piriba mamol gi hengat handuna matam ga sunaba mongna liter amada rupa yankhai ga paisa taraga mari de hengat piu mills unions ladiba se unions asigi makhada society singasi laibadagini society singasi laitrabada unions asi lairoi haidi hanasu pausna phungdorakli makhasa tharakoina huyelan pau poksi da phungki bamaroi ba pau khara nupi masa ama hanjilaktre none district ki haksong village tagi housingna singmairong kawai khul lairakhiba lanjik inka gi sahi taragani thakta ngairibi masa nupi samsonlu inka ilis thoi thoi si ayuk pung taret makhai dagina nipan phau gi manung da mangna lairiba singmairong kabui khulgi madom sa gi mayum dagi thokhi bedagi hanjilak thari thaudo sigi matangda arairu gangmai se kunthra ga nipan mapureiba gaithok sung gangmaina Lamphel police station missing report ama file tokre nupi masa se phut mari ga inchi ani rong wangi mamai koidanai ma safai kulai kusuni magna yum dagi thokhi bada gray masugi t-shirt ama amasung pink masugi quarter pant ama set charaga amuba masu asangba langba sandal ama tongki haidi report asigi matungina police na market khungul liba hokre hainasu pauksi isna palakli pauksi esidana sumna phungli Dr. Mark phakibagi mayokta miyam haurakre protester amasung police singna Chusampur Town Lanpham Onthokhre Chusampur gi Lanpham da protester tara amasung policemen ahum sokre Kangpokpidasu protest tokre governor da memory na pishinkre Chusampur PS na mamang sahi gi February da lokotpa case amaga mari leina thasigi kungani thugi ayuk pung 13 da PS asida lakna ba saman pibada lakidraba International Human Rights Association gi president Dr. Mark T Haokip ngarang New Delhi digi Imphal PS ki timamana PS asigi tuan case ongi SARS tawraduna phagat khraba matung ngasi ayu haunaruba tawduna Chusampur da thoknarakhiba masing yamlaba protesters kayana police na Dr. Mark fazin kibabu protest tawraduna release anaba honarakpada protester amasung police personal sigi marakta Chusampur Town Lanpham Onthokhre haidi tentakna thamjaramge amaromdana pension phanglaba miyamana oza oibada date of birth semdokhi haina masa nupina high court wakalakle aranba date of birth sizinaduna oza oiringaida phangkiba tolop sing recover tawbiyu hairakle September 10 English singaniga kunda hangang Kairang Girls United LP School the assistant teacher oirambadagi superannuation thabakdagi potharaba hingang makhalaikai digi sanglakpam Nandakishore apokpa is manihana oza oina sangkibada mahaki asingba date of birth losilaga semjin sajin date of birth sizinaduna oikibani hairaduna masanupi sanglakpam puinabati sei nifugani pan mapureba gurumayum thoi hangang makhalaikai high court of Manipur wakalakhibaga loinana aranba date of birth oza oiraga phangkiba tolop yauna public exchequer gi senpham sing Manipur Public Servants Personal Liability Act 2006 ki section 4 amasung 5 amade Manipur Public Servants Liability Rules 2006 ki rule 4 5 amasung 6 ki makhada recover tawbiyo haina wakalakre wakad asi WP clause C number 155 of 2022 oina phang torkhibani respondent singi manungda Chief Secretary Education is ki Commissioner amasung Accountant General yari matter singarang Justice MP Muralinderna lokotuna khanabada respondent number 4 oriba oza oiramba miwesi court karakhidaba loinana magna phangpham thokliba pensionary benefits in case asigi mathangi hearing pangthokadaba June 15 English ngani kunithoi phawgi oina pithoktana thamnaba court na khangankhre court na ngarang matter asi lokholakpada petitioner gi makeida senior counsel namairakum Zutendrona lepdaga state respondent ki maikaidana CS Sundarina lepdaga respondent number 3 oriba accountant general ki maikaidana council asigi kungo homdoi desu lokhat respondent number 4 oriba S Nandakishona ko na issue tawa notice PB ki matang report thamkiba loinana ko na mapu case asigi respondent number 4 oina yahonana bakhanki loinana matter asing ngarang amuhana list tawna bakhanki adumaina court master gi maikedi gi mak pungarang court lakna ba khan khrabasu masa laktaba natana ma ki mot chinba council forward lakidabani hari government respondent gi maikei de lepkiba council na counter affidavit file torona gi matam pibina basu haijaki adumaina court na es Nandakishona thawoina court laktre haba wapum phungdokladuna mahakna phangadaba pensionary benefits in case asigi mathangi hearing pangthokadaba June 15 phawbada pidana ba direction pikhibani haina phungdorakli
Maka Satharakpoina, Taudang Poxi, the Fong Batupama River Paukara, Abdullah Miat Siena Bamasufare, Police Kamunaba, Home Sokle, General Stride Onthokhre. Thasig Tarakaturki Mayum the Gitokra Kunganito the Imphal to Rel Sivaksa when the Tautarki Yari Pok, Sangam Davidegi, Kori Mayum Abdullah Miat Siena when have a Muemasu, Tabal the police Nangarang Leva Poponamita Fortre, Police the Paraba Miedugi Maming MD, Aslam Atopa Mingna, Ningtose Kuntra Popa, Abdul Kalam Koi, Moising the Guinea. Marasda Abdullah Mihat Kamari Lena Police na Lokalakwa, Exenda, PND, Abdullah Mihat Kesmuel Atupamatuna Pangalo, Hadungas Yari Pok Sangam Davi, Yam Lava. Miyamna Lilong Police Station tamna lakpada lambi the police ka sauna muna kre police na miyam irang adu lakshina bo hona bada tear gas mog bom sing ba masing khang dana kapre police ki action na nupi ani yaw na mi ahum aso opana kre amaramda Abdullah Mihat ki asmu goyel fangalo moral bising ak pasarak piu haiba o kaching taksiladu na jeshi na thasi ki kun getre ki ayuk pung mangadagi kun mapan phawba pung fugani pan Manipur pumra general strike okre ngasi ayuk pung Taramathurum Tarakpadu Wida, Abdullah Miat Asum Whale Fangalu Haiduna, Sangam Dabi Yam Lubamiam, Lilong Police Tamna Lakwada, Yaripo, Azad Higher Secondary School Manakta Masingam, Police Ki Kamunataki, Minat Kulum, Mugnarabatunda, Masingam Lubamiam, Maduna Police Ki Ating Madu, Nam Khair Galilong Tamna Musaki, Tunga Yaripo Kaitilgi, Kaitil the Soup Police na Tingnabo Honorabusungam Kide, Tawal Kaitil the Soup Policing na Amuk Tingnaba, Kanna Honaki. Adubu Miyamaduna Nam Kairaga Makatana Lilong Tamasaki Kwashauner Miyamaduna White Home Mapa Europe Police na tear gas cell mogbom machine Kangana Captain Iranga do Lakshinki Nasigi Miyam Ihawadugi Matana ZSC co convener MK Rehana Paumisna Fongdurapada Abdullah Mihatki Asumuel Fangna ZSC na Manipulenga Kimari Lenabasing the Wakat Kia Tabawena Pantopina Batanki Wakat Singadudi Police ki matakta magistrate inquiry matawa thasiki kungamari ki numidang wanang pung mari fawbada miarasi ki senari bising bulenga ana buktoba marik sumna amasum athubada lenga ana case asigi investigation tawgani haibigi sapsaba thajaba pigadabani loinana numit taraga mangani ki manungda lenga ana case asigi sarsit thagat kadabani haibising asini adubu ngasi fawbada lenga ana thausadabagi mawong kya ubadagi athubada asum royal fangan biduna Mara Labising Logoeba, Akpasarak PBU, Hive Wakalonda, Nasi Miam, Yamna, Democratic Weba, Mawonda, Lilong Police Station Power Salaga, Mapamadu Wakat Mipam Ama, Pam Navasat Kivani, Ado Labak TBD, Police Nating Budigi Wakat Mipamadu Pangto Pangum Kiti Heidi. Maraktana Sanaleba Poxy, the Fungi Pong Tangamam Tamzaramge, Urkulda, Marirak Suba, Siri Festival Manipur Governor Naudokre, Siri Heritage Complex, Shamganaba Lengana, Kuror, Nifugataru, Kaitakre, Minister. Manipur Tourism Sakonabama, the Siri Libu, Yokanaviki Panam, the Manipulengaki Tourism Department, Sindanakumza, English and Nigataragategi, Haudokiba, Siri Lili Festival, Sahiasigi. Oinas Urkulgi, Siri Bilis, the Manipurgi Governor Laganes and Haudokre, Siri Singda, Siri Heritage Complex, Hamganava Lenga Lupa Kuroni Fukuturu Kaitakre, Complex Asimatang Sahigi, Siri Festival Nanga Sangana, Bohonagani Haina, Set Minister Nontomum Berena Fondokre. Tauram to the President Gi War Roll period and Set Minister Nontomum Berena Makatana Hai, Say any lab Rabatunda, Kumesi, Pangtopangambas, Yamanonga Pawi, Masigidamak, Tankul Fruk, Kimipung Kudimak Takat Fondorakli. Ahan BJP lenga klak matamna tangkolgi isin inausing na makpo facilitation tawbigi program ama urkul pangdoki maduda miyamgi hospitality adu ubada yamna apeno phawki matamaduda Shirili festival si state level gi thakta pangthokani haina lakthokhibedagi adumak satakhibani mamangi festival singda America dagi road band ani lakpa matamda India ki tungan mapamdagi lakhiba miyamda hojiksu mit uri adubu laibak thibedagi covid lakhibedagi sahi ani kumesi pangthopungamdana lairurabani Shirili asi kumza English singama sama panifugu taruk ta discover tokhibani masibu puthulamba Matai Manawadu Merit Award Funky Vasul Kravani, Tankul Prop Yoinasu Tankul Leshabi Amana Magi, Nungshina Banupanga, but Lili Wena, Shet Kipani Haina, Nasi Pabu Wadi Lina Rivani. Se Minister Makatana, Hokiba Say Karasi, the Manipur of Homo Kalakle, War on Drugs Yam Kumangs of Chile, Tankul Nagalongi Mute Sina, CSO Singer Lundana, Igi Office Laglaga, Poppy Plantation Gimayok the Lairagani Hana Fondo Kibudu Yamano Pawi, Maduna Kumang Yanba. Oiraga Madugi Tung the state asigi district Ayambalangaki war on drug campaign as Saguanarakle, Masigidam Tankul Fruki, search leaders, students, leaders, CSO leaders, Punama, Tagat Fundokre.
Maka satharapoina Istel Pausi the former Paukra Mumam Tamzage, SP Taubal GACG mute singer Wari Sanakre. KMs Abdullah Mishigi Matanga SP Taubal GACG mute sing MMWO Amso Amadi. DCPC Manipur gi mute singa phamina duna condition khara yana pa purak rehaina GAC gi ko convener AMD Islam na phongdorakli condition singa dudi mi CAC gi matang na thijinna na additional ASP ama investigation officer oina hapa lilong PS the equis amata thamdaba tha sigi kungatruk phawd mi CAC da sina bu kudima phawani adumapu GAC na kokhiba pung nifuguni pan gi general structure dudi adumak sataki gani hari ngasi lilong PS mamang na wakat mi pham bala pada lambi da police amadi praja miyam ga muknaba thoning da ba thaudukta asopan nangkraba singi awa da GAC na saruk yazari loinana saruk yakhiba CSO singi mute sing amadi miyam bu thakat pa phongdok sari haina haiba wafam su phongdok hi haina paus na palakli makasa tharak po na huyelan paw da phongba mapalam goiba paw khara Texas ki elementary school amada angang taraga mapan yaw na miyoi kun nga mathoi nungmai na kap to na hatkre gunmen su hatkre South Texas ki primary school amada thokiba nungmai kapa gi thaudok ta sahi nauri ba angang taraga mapan ma su mapung mari faraba miyoi ani sikre official sina phongdorakhiba da gunmen aduna Uvalde city da leiba sahi taret gi na tara phawgi angang sing mai masing tamliba Rof elementary school la khanghodana laklaga mathong maram khangdana nungmai kapkhibani makpo law enforcement kangbu singna kaptana hakki investigator gi matungina masagi sei taraga ni palom suraba suspect adu makutta handgun ama paiki madu AR taraga manga semi automatic rifle ni na adu school adu da laglaga mairoi sing amadi oza yauna ataida attack tawdringa gi mamang na maki mabok ta nungmai na kaplam ki haidi local media report ki matungina mapamadu da leiba high school ama ki mairoi oiramaye Uvalde Consolidated Independent School District Chief of Police Pet Arredondo na phongdokhibada nungmai kapagi thaudo laiba popo numiki local matamda ayuk pung 12 minute kuntrag ni taba matamna thokibani attacker aduna sathiraba crime adu mathanda pangtokhibani haina investigator singna thajari Texas ki governor Grace Abbott na hai Salvador Ramos Koba shooter aduna kiningai oirab crime adu sathanabagi tama school adu da lakhibadu gari amadani haina thajai mana gari adu mafam amada khamlaga school adu da sanglakibani thaudo adu da sikhiba angang kya masak khangmangam khre sahi tararungi angang ani Xavier Lopez amasum Ameri Zo Gazar thaudo adu da sikhi haibisi imungi miyoi sina laipa poponumiki numidang athengmada confirm tokhi Etega adu sikhiba mapung mari faraba mi ani oza ngatani school district ki website matungina thaudo adu laikhidraba Garcia Kobi oza nupi adu masa mari lerebi mamani maksai kungumdoi chupna oza gi sinpamna leiraklabani amasum Meriles Kobi atopa oza nupi adu sahi taragatre chupna sinpamasita leiraki maki masa nupi ama college tamli San Antonio City gi nungsuklomda kilometer samaga kuntra mile marfuga mangarom lapna leiba Hispanic singna namna tambe school aduda mahiroi songarum leisu haidi agency ki report na hai nongmai kapa horakpada mafam aduga naknana laikiba US border patrol officer ama school aduda thuna sangsinki amasu mana gunmen adubu nongmai na kaptuna hakki border patrol si US ki anti port sing guard tawriba federal agency amani Mexico ga luanaba border dagi mal marfu fadan lairiba Uvalde da border patrol station amale gunmen aduga numai kapnabada border agent ani asu apanang khisu haidi US president Joe Biden na thaudo dubu akan mamong na kandem tawkibaga loinana leba adugi gun lobby kangbu singbu yaning da ba phongdokre akan ba firearm safety law sing puthona ba honabada gun lobby kangbu singi maikei digi ayet apan pirakpadigi nungnang ningai oiraba thaudok sing si thon kibani haina sumakna phongdoki haina paus na makatarakli aduga hausi koina di mem pau si matang ase lusinjarage amasum pathok sagi bra soki plan ki kya yaurs mem na pi geni amasum matam ge ba maru bi pau sing su mem da le palaitana update pi jara khana su channel sigi me kedi gi myang infam na thamjari and thank you